Paushedi Jimpum Uiba Maru Iba Paukara update Tausari. Manipur is the demand Pibaga Assam the Supige. Assam the Ladipa Manipuri Singbu settled striking Maru Salanaba Assam like actor Hirubada Ferentes State Manipur Hana settled tribes and Halago. Madung Assam Kis Manipuri Singbu settled tribe for Henge and Assam Kis Minister Dr. Hemanta Biswa Sarman Aikivalere and Dr. Maimub Santikumana Fangdokre. Manipur के मिनिस्टर एन बिरेन मफान लेरिबा मणिपुरी सिंगी यंगबिदुना मणिपुर हाना सेलुलर ट्राइब की मनुंग चलन बिरो हाइन मणिपुरी सेलुलर ट्राइब डिमांड कमिटी कसार की प्रेसिडेंट ओरिबा डॉक्टर शांति कुमार सिंह नंगसी नोंथल कसार लाकी फोरगे कोंजंग लेकाय द लेबा मणिपुर की केस हाउस द पांगथोकिबा पावगी मिफम अमदा फंगदोखरे मांगराय असम स्टेट असिदा मतमतम की पालिबा लेंगा की मिनिस्टर तारुण गोगोई सर्वानंद सोनोवाल अमदी हाउसिंग मिनिस्टर ओरिबा Dr. Hemanta Biswa Sarmada memorandum kya pisangre. Community leaders sing jauna seminar miyamgi meeting kya taukre adawa meeting kya da atopa. Community leaders sing na toina anglipo wafam de Foreign State Manipur da Manipuri singbo cellular tribe status panglabra aibasne. Housing Assam ke minister nasu parent state Manipur da Manipuri singbo cellular tribe status hana fanghalo panglabadi Assam da pigani aina thajaba pire. Maramaduna Manipur ke Minister na Hiramasila Puning Sangbiduna is the demand committee Manipur da Taliban demand se PBU aire. Manipur Scheduled Tribe Demand Committee Kasar Gisanan Secretary Khaidem Kantana Hai Manipuri Scheduled Tribe Demand Committee na demand taudringi mamangda Yamna kumna kandaraba matungda khongthangasi laukalapane. British Palingi matam kumja lising amagasam sumna ama lising amagasam kontramathoi amade lising amagasam kontramangada Taukiva review census the power equity cellular tribe Yarum ki haina wafung kasufang doke. Hana Yarum by ST status adu amukana lozage havada atopakang loops in the south from Tokte. Paugi from adu the Sarukiakiva committee advisory jumnam Nodia Sana Hai Manipuri sing the Hana cellular tribe Chandun Lermbadu amukana lozage havada toina yening highlight. Committee as an assembly actor people yaba memorandum kia figre. Makwena Baron estate ke wafum as the Haiduna lere. Maramaduna Manipur like a minister na cellular tribe demand committee Manipur demand to riba midday singbo cellular tribe when view aina taliba si PBU aige. Atopa pau amadana BJP amasung Congress workers sing laman kumdarakani ki bedage miyam hairok thaduk tuna senare. Hairok the sakang dabasina no maina kablam badage mayroi amasire mafana argo fibam talikanari. Mathang chahi February Thada Pangthokadoriba Manipur Legislative Assembly ki Mikhalgi Mang Oinana Thokpa Tamthiraba Thaudok Amada Hokiba Ahingipung Baro Makharum Tarapada BJP ki workers sing Oikani Aina Thazanava Sakangdava Mui Karana Hiru Part to the Labor Congress worker Amagizum the Sanchilaga Nomai Kapsalam Badage Congress Lamliba Mayuri Amasire Like Hiraba Mayuri Adudi Nintozum Rohit Magthawal College the BA 5th semester Tamlibane Nakalani ki marakta tatana ko thongnarakpa amsong nongmai kaptuna misi mina yaroppadagi hairokta misam yam leitana leipangam nadre laman khumdarakani haibagi mi paibadagi hairok thadutuna senare nongmai na kaptuna harkraba mairui adugi apopaning thaujam Premchandra sahi yankai ga humtoi amsong kondongbam rakesh sahi kontra apopagi ming ke s syamso nongmai na panduna ras medi sidida aruba film dalekanari ningthaujam Premchandra mafaigan amsong kamyada 12 Vorgi Sara Maru Kuntragi Matata Fanke, Aduga Kudong Bam, Rakesh na Oitangba Pampomda, Nongai Maruna Fandula Soke. Rakesh di Nalingi Madam the Tokpa, Nomi Kapsalapagi Tadok Amada Soki Bane. Nongai na Pantu Lake Traba, Musung Sokla Pamakwe Animag, Hairuk Fatu Meleka Dagi Naktani. Polistagi Fangbo Pauna, Hai Hairuk Katilda, Hangbo Congress, Musung Pichipigi, Games in the Liba, workers in the Praktangarang Nobidak Pungni Palum Tarapada, Kanasai Nabagi Todok Toki. Tanja the Zepsi amata tongdu lakba BJP ki worker khrana Congress workers in that nomai kapsin don attack tarokpada Rakesh Panduna sokhibani thaudok aduna maram orga miyam kaiduna senage mayam purmak ing thanakrava matungda mi kuntham bokna rol laklaga ahingi pung paro makharum tabada Congress workers in thiraga nomai sindun da thamlaga tamthina frombagi thaudok thoke madugi matung tarakpada Congress worker ningthaujam Rosan thiba laki Rosan thiba lakwambi nifu yankhairom aduna makoi gi jongki maning thamba Pali Namkhaiba Horpadagi Maki Maraupa Roytamasong Apopa Premchandrana Makwagi Toilet Managda Sensindun Yanke Mahoin Mapa Masaba Fara Fuki Tungda Noe Kapsinduna Masanafa Hatki Edukapana Noe Baruna Fanda Sokivani Aire Taudogadu Tokivada Mi Hatle Hydramba from Kada Launaraki
masing jamlaba miyam chansinarktuna rungmaina fanduna soklaba mafa hostel da pugatki tongda mafam adu da miyam ki mob sagalaki amasung manangna padalaiba yung khradasu miyam na attack tawki ai amarumda thawdok adu mari len laikitraba rohit ki miyam paning thawjam rosna aero police station da ayiba jarul ma complaint una pisin badagi aero police station na case ma lokhotuna thawdok adu ki matang da thigat pa aukre kokfai ga ba N-95 marks supply tawgi khudam phangdre haina court report pikhtlakle Manipur COVID-19 की लाइचत याना सांदोर खिबा कुमजा लिसिंगनी कुनगी अंगन बसरुक COVID-19 लाइचत हेल्थ वर्कर्स इन सिननबनी आइदुना हाना सिनरुबा मानबा कोखफाई सुजा का मार्क्स सप्लाई तौरगी आइबगी वाथोगी मतंगदा कोर्ट फाइन रिपोर्ट थागलखरे रिपोर्ट अदुदा कोखफाई का N-95 मार्क्स सप्लाई तौबगी खुदम फंगदे आइना फंगदोरखरे थागन थनपा मकल N-95 मार्क्स के फुसलप अमदि यंथोकलंबगी मतंगदा वाथोक ओइनके केस अदु एविडेंस फंगदबा मरमना Final report special judge PC Ek Impal West pikhtlakibani amasung FR adu courtasina ayaba pikre pikhtlakibba ni amasung FR adu courtasina ayaba pikre case adugi ayona langkhalakiba FR adugi hearing satar botong da court asina wathogasi matang da senior medical officer M Dinesh Senaramba yaba khudam changdam leirabaso palam sing adu laksina da tenga ki office memorandum sing issue toromba paraladu yampham yaudre Investigation agency nasu thagan thapa marks singa do fagat pangamdre COVID-19 thengna da atin ba matamgi manung da marks jauna laisada si thengna ba da sang da polum ka hena yamna loksilakhi ba maram da polum sing adugi record ningtina thambangam ki da badagi investigating agency nasu fagat pangam ki da bani aire Taminglong da len ta khre Taminglong district ki manung chenba mafam khara da ngasi numidang waram akan bamong da len ta khre pawosin phangba pawna ai ngasi numidang waram Pausi asina fangba pawna ai ngasi numidang waram pung manga pinini fam ngarom tawa matamda Taminglong district ki manung chenba sangrung fang kaikang na singba mafam khara da len jawba akan ba mawd nong chu he mafam mawd da ki fangba pawna ai len ta ki ba atu thoidok na amanga da thoki ba ki paw laite chawrang na minute tara mangarom hena len ta khe mapa lebak sing da ki sangla khiba mioi chahum jang hi ni fan surveillance sathare Manipur da haukiba November kun ma thoidagi tha asai ko ni thoigi ni jungba pung Taragani thoi fofuda tongan ba mapal levak sindagi punna mioi chamri hompoga mathoi changlake masigi manung da bioi chahum jang heni fan auja auju home isolation tawduna surveillance sathari haina health department dagi fangba pawna aire pawasi gi matungina state asida sanglakhiba apun bamising chamri hompoga mathoi asigi manung da sani subna nifan de at-risk country ni haina lauthokraba omicron variant paktungna sandokle balebak singdagi ne makoi gi manung da bioi mari covid positive oiba thengna badagi genome sequencing gi sample thakrabane Loidan miyo chama ka sumna ahom di surveillance ki madam loikre miyo yahom India da sangla khraga haujuk phawagi oina di Manipur da yawraktre Nagalam da COVID-19 common control room da thatorakpa serol magi matung ina Manipur da hauki ba pung kunmari ki manung da sample lising amaga samga kontraga taruk test tawda miyo ni pan tamak positive oiba thengna tuna positivity rate 0.5 da handakre aire nawna positive oikraba oiba thengna khraba singa du Impal East gi mari Impal West dagi ani Thawal dagi ama amadi Bisnupur dagi amane makhoi ganak naram basing ke khongol lib amadi makhoi gi lefam sing containment area oina lakthok pagi thabak paikat pa hokre nauna positive oikiba sing asi tharaga hojik phawbada positive oikiba apun ba mising lagama lising kun manga satro homphogam apan jawdun active case samaga daragani panda leire hokoi ba pung kun mari asi manung da laisat asina maram oidana miyo hom seke makhoi hom tharaga hojik phawbada laikitraba mising lising amaga sapan marfudrani par jawkre Laikiraba miyo sing adu Bisnupur district ki marang dagi masagi sahi marfu mangarum surabi nabi ama Impal West ki mai Impal dagi masagi sahi marfu ganipan from suraba nupa ama amade Sosanpur dagi toiboi dagi masagi sahi humpudrani thoirom suraba nupa amane makoi humak hana ki anaba leita leibeta natana covid vaccine ki dose ama phawba kaptriba miyo sing ni aire Seraga sida narang miyo kuni thoi anaba faraduna discharge tawge makoi tharaga hoju phawba laisat asi naroga fagala khraba punba mising Lagama lising kulum doi chamri marfu hum doi yauduna fagalakpagi sangsada marfudrani pan dasmik ani taruk yaukre nauna discharge tawkraba singadu home isolation dagi taret jarems dagi nifan amadi covid care center sing dagi taret ne thasi kun mathoida miyo lising mari chahum da vaccine kapki masi tharaga vaccine kapkraba punba mising lakun gani thoi lising marfu jong marfu trama pan yaukre ani serolasne makhatana aire makhatarakba atopa pau amadana helicopter crash matung da Madagascar minister na Torban Phawba pung tarangani thoi iroi rakre Madagascar gi awang nong chup thangba samudra khongban da makhoi gi helicopter crash tawkiba Madagascar minister amsung atopa hingauba amaga ngarang laiba popa namita
तौबन फौबा पुंग तरागनिथोई इरोइरखरे हाइना अथॉरिटीज ना फोंदोखरे निंगथौकाबा नुमित्ते हेलीकॉप्टर अदु क्रैश तौखिबा अदुगी मतुंगदा मदुदा तोंखिबा अतोपा पैसेंजर अनि हौजु फावबा फंगनबा धीरे क्रैश अदुगी मरम अदु खुदक सेंगना खंगद्री हाइना पुलिस अमसुंग फोर्ट अथॉरिटीज ना आइरे इधर लेबाक अदुगी सेक्रेटरी ऑफ स्टेट फॉर पुलिस सरगे गेली अमसुंग अतोपा पुलिसमैन अमना ngarang lebak bokpagi ayukta tongan ba mahambok obo samudra mapan ki tauna toki kangphalda thonglake madu aircraft atudagi makhoi masambak eject torokiba madung do eramba yai haina fort authorities chief jin anman rianjina tonai na aike social media ta thaklakiba video amada masagi sahi yangai ga taret churaba gally na deck chair amada chokthon leiba uke madamadu tamak adumak magi camouflage uniform de leire Sinanabagi egi matam hauju bawa lakhedri hana general aduna haiki amasung mahak ingle adubo sokte hana makhata ke ningthokabagi ayukta lebakasigi hwangnong pok thangba khongbandagi sangsilaga isinglamda jahas ama lukhibagi mafam yengchenada ba helicopter aduna mahak amasung adai jingadu pairakhibani jahas luppa thoduk atu jamrabada mi kontra khamapan sikre galley helicopter adugi seat ama isingda taunabagi khulai ama oina sinaki ana police chief ravoy ya bina aike Mahmatam penemakti sports ta asaupa stamina laiba mewe amane mahna sahi kundra suba amaga chapmanana mathauna lairi magastelgi singli seli haike police ta sahi kundra thabak tarom laba tungda august ta cabinet reshuffle amada galley minister wairum khibane rakhibane BJP na sit chama gompoga manga phangbada congress na chadi umbodra nipan phangre rajasthan ki district mari da pangthokiba panchayat mikhal singh da lenga paiba congress na Panchayat Committee members in Chit Chani Umbodrani Panpang do not sound on my back. State Election Commission Kimatugina Mikal Aduda BJP in a sit Chamba Gompugamanga. Independence in the sit Marfudra Tarit, BSP in the sit Taragamari Amsung CPI, Emna sit Taragum do Fangre, Narang for Lauto Kibane. December Adugi Panchayat Committee contract upon a member, somehow Homphonic Pan Gidamak Mikala to Panto Kibane. Vaccine certificate Jau the Basing Talapiro, Punjab. Punjab government employees in the vaccine certificate Peter Batarabadi, Makogi Talapiro, Haina. Statement amada state government nga si phongdokre employee amada mafung phana natragana single dose vaccine kapa yai adobo karigamba makoina makoi gi salary edu pamlabadi karigamba makoina makoi gi salary edu pamlabadi government job portal da makoina certificate sing adu upload tawgadabani ana government order aduna airi adobo vaccine kap da employee sing adu gi matang dadi kari tawgadagi habdu order adu da pankhide lupa crore tara marigi heroin ga konana fare Lupa crore tara mari henbagi heroin lebaka sing manung to pusinana ba hona bagi dama customs officials in the lebak popon bita Ugandagi nupi ma international airport da fare mak dovai dagi thunglabada maki baggage adu check tawbada masakara lona yarum bathengna kibane angobu masugi powder duna tawba punna kg anigi port adu test tawbada heroin ni aiba khangba kibani ana customs department na statement amada haike makatarakba atopa paw amadana Doctor Maginovi Fletas Sina Fangle. Dilida Maran Matunga Marilena Kanakiba Masagi Sahi Yankanipan Churaba Doctor Ama Amasong Mahaki Sahi Yankiga Taruk Surabi Loina Binofiedo Greater Noida Makoi Jum the Sina Fangle and Gase Police the Pangdogre. Makoi Gangsang Sing Adu Makoi Imungi Bio Sinagarang Bidang Pankibari Amasmakoi Suja Toraka Siva Mali Aina. Deputy Commissioner of Police Santan Noida Haris Sandana Aike. Mafamatuda Makoi Fim Adumarik Jumna Eva Sujet Noda Mapanke. Madudak marat labising oida mioi kragi mamingsing palami an officer atuna fongdoke Dimple Jadab COVID positive oigre Hanagi Uttar Pradesh Minister Akhilesh Jadab ki loinavi Nafi amasung Hanagi Samaswadi Party MP Dimple Jadab COVID-19 positive oigre Mahmafung Phana vaccine kap thokravani adomanamak self isolation the lady aina Akhilesh na aike Mahiroi sing the report card pibagumna politician singju report card pihan batai Samit Vadra Mairusing the Saigi example Iraga report card Piduna performance Udbagumna politics story by politician Singisu Miamda report card Udbamatahutai and the PCPG National Spokesperson Dr. Savit Vatrana Fongdokre. Kadrigo Eziki Manung Chanba Naru Mamang Lekai Deliver BJP Secretary Pangambam Premananda Mitagim the Pangtokpa Aigimung BJP Imun campaign Autopagi Toramda Owafam Basi Savit Vatrana Fongdokivane. Mana Congress Party is a Taramanga Yauna Mamang the Lebak Lengang Pai Kibus in the report card Potokivra Haina Hangladuna BJP Lenga Haktana report card Potokuna Miamda Kusina Kibini Ike Congress still say Taramagi Lenga Kimatamda Mapuroiba Masa Halaktabadupi Webikia Tumpam Safum Kanglandaba Ado Nasidi Laitre Sasinaba Kutonaba Laitre Lambi Lamzauda Nomi Makol Takidre Lamda Masi Mafupana Ing Tatak Tere
Asigumba phibam asina tungi mirol oiriba nahasing afaba lambida lakani. BJP ki lengak lehelaba matamda Manipurda ingda tapthaba lakpaga loinana chakwa thorangda mangtana changsin bangamgani. Sahi kaya lisang sikna semlam dabana nongma nini da semkot pangam dabani matam sangna BJP ki lengak lehelabadi Manipur asengba mani onthok pangamgani aike. Congress Manipur gi mani asi huralaga gandhi sagaida oina kattuna leire. Ngasidi Manipur na Delhi da satpagi mohta Delhi na Manipur do oina laklabani. Mikup kangdana Union Minister kaya laktuna miyam ki awara pa kaya yang silare. Prime Minister Narendra Modi na Manipur yawn awang nongpo state sing kidamak lumna lobagi mayok. Mayik laraba khudm utli haina mahang makata ke. Taromadu da MLA Intrajina hai BJP lengak leitringeda census tawbuda aran ba kya haido kiba aduna kam tengna laraba miwi kya gi phangpham dokpa khudong chaba sing phangdana lakle. Category A sida khudong chaba phangba yaraba miwi kya hapsin duna karaba phangankre. Congress lengak matamda hajin bit tawsanabi kya na miyamna thajabagi sangyamna nemlambe. BJP lengak ti wangang dana thabak oina utpa lengak ni haike. BJP na sit nifu yana kahana na bahonabada angamba thawdang logani Impal is the BJP na amba karakani haike. BJP Manipur Pradesh ki President Sarda Devi na hai aigi mong BJP ki imung campaign asid thangai fadana bod amada yumthong nifamanga dagi tadana chatkadori bane. Hariba yumthong sing asida haijaraga sticker thet pam so report card piduna ekhoi BJP ki imung ni habadu unanaba sangsilakpane. Ngasi phawda satharliba thorang asida jum amadana BJP ki sticker asid thet piramganu aiba amata yaude. Matam amada phanglakba response ka hosiki matamda campaign da phangba response ka sada sama khena bu fange hanadi miyam na mikal da thasade aramba do hosiki BJP da thasaba phangdok pirpasi thagani ngani haike. Myanmar jet mind da lebak ningkhai bada miyoi chama phangdri ama sikre awang thangba Myanmar da leiba jet mind abada ngasi lebak ningkhai bada jam dabada miyoi ma sikre amasung miyoi humtra da gi chama phawba thiba khangdana leiri aina rescue team ki member amada pawgi agency da phangdokre khudong thiba thawdok adu akupa singdagi sahi khudingi dollar billion kyagi jet phangliba kasin state ki China ngomkhip nakta leiba Hafakan mind the Toki Bane. Lebak Pupon Mirki Pung Barirum Tab the Tokiba, Lebak Nikaiba, Adugi Matung Bui, Humdratagina, Sama for Tiva Kangdale, and a rescue team member, Ko Naina Aike. I went a soap of Mu Kunmanga Hostan the Takre Duk Asiba Mu, Amafangle Aike. Rescuers and Irum Aksang to Lokuna Bateri, Aduga Karan and Upper Padamada, Asiba Tina of his in scenery and among Makatake. Padadugi Mapanda, me ma'am, Amalip to the labor, Aduga Karana sing Adu the heasing, Hon Bamafum Adu the Maglaki, Iba, Mafamudugi journalist, Amana social media the photo Tagalake. Sing Jebaduda, minor consecre, and a cousin news group na Ike. Manmarki man sing Amsumakoki, Ninti in the Santan Pam Adu, Pine the Pona Bagila Lacta, Missam Cambrum to in the Lang the Toy. Masjid Dragamasum, Kulai Lalon Bagito Makatana, country Katu Sakokale. How keep a Sahida, Hafa Kanta, no Kanachubana sober, landslide minor John from CK. Pamdaki Tanto Crabulaching be on Sansu, Sigi government. Kodong Tiningai, wherever Amsung, regulate Tawdaba, Z industry reform Taunaba, Lokalamba Tabaxing, February, military coup, Odunopunkai Kanikre, Haina, was the global witness the Sahi Sig report Amada Ike. Minority Affairs Department, Maming Taki Wenelaire. Ministry of Minority Affairs ki Panting Makada. State asigi minority oramba frop sing jai fana basam dok scheme sing sanan bada asobato tang logadoriba Minority Affairs Department MOVC asi lengang na maming tagi wenda thampire aina Manipur Muslim Welfare Organization MMWO gi charola mana aire charola dun makada na falibadi minority community sing jai fana da biram kayada biramba scheme sing sahi gi kaktarak patagi ngasidi hiram hom mari khata ngasilakle Masidasu Sandan government fund pirakti aiduna beneficiary khara khaktamak khandok laga haidong na bhona riba asi lebak thibane Masidasu central government fund pirakti aiduna beneficiary khara khaktamak haidong na bhona riba asi lebak thibane BJP lengak na minority community singi thamoi sok na bathabak tawigano COVID-19 ki laisat na maram oiduna awaba kya mayong na riba sadaga sida senthok laisida bhamadi nomagi suraga sajari basingda tangbang pigedaba EDV scheme gi beneficiary list haidoktana Lairibasi Lengaki Amati Department Gi Ason Bane. EDB scheme gi beneficiary singilis atuba matamda Hydoctor Badi MMWO Kairok France Amadi Lupasi Tokan ba France singa Luina Mata Tong Basingi Poktak Matungina Makal Maka Kiaki Kongsang Sangselegani. Minority Affairs Department Asigi Maming Tagi when a Tamba Yaroi Ministry of Minority Sing Jai Fanar Batatarakba Sandang Sing Kangron Chumna Sinabio Luina IAS Officer Amayona Inquiry Team Mama Senduna
ꯁꯦꯟꯇꯔꯗꯒꯤ ꯊꯥꯗꯔꯛꯈꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯟꯅꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯣꯛ ꯋꯥꯔꯗ 2 ꯃꯍꯩ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯃꯍꯩꯔꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯤꯌꯥꯠꯄꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯈꯟꯅ ꯆꯩꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯥꯗ ꯀꯨꯝꯖꯥ 2022ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯥꯟꯅꯩ ꯌꯨꯅꯩꯅꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤ ꯈꯔꯗ ꯈꯟꯅ ꯆꯩꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯌꯥꯎꯔꯛꯄ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯀꯣalition ꯑꯦꯒꯦꯟꯁꯠ ꯗ꯭ꯔꯒ ꯑꯦꯟड ꯑꯜꯀꯣꯍꯣꯜ ꯀꯥꯗꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯚꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯗꯥꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯡꯕ ꯃꯈꯥ ꯅꯟꯗꯩꯕꯝ ꯂꯩꯀꯥꯏ ꯆꯣꯡꯉꯥꯕꯩ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤꯚꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯅꯤꯡꯇꯝꯅ ꯍꯤꯡꯖꯔꯝꯕꯒꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯈꯨꯠꯁꯥ ꯍꯩꯕ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯂꯤꯕ ꯂꯝꯗꯝ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯝꯗ ꯃꯀꯣꯛ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯗ ꯃꯀꯣꯛ ꯇꯥꯔꯛꯂꯦ꯫ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯗ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯀꯌꯥ ꯌꯥꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯦ꯫ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯛꯄ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯁꯨ ꯃꯤꯠꯃꯥꯡꯗ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯁꯤꯅ ꯈꯨꯗꯝꯅꯤ꯫ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯁꯪꯒꯨ ꯁꯪꯒꯨ ꯄꯨꯟꯁꯤꯜꯂꯒ ꯌꯨꯅꯆꯤꯡꯕ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤ꯫ ꯍꯥꯟꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯄꯥꯎꯗꯃꯛ ꯇꯥꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤ ꯁꯤꯅꯕ ꯐꯥꯎꯕ ꯌꯥꯎꯔꯦ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯊꯥꯛꯇ ꯌꯧꯔꯛꯄ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯍꯩ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ꯫